ꯀꯨꯝ ꯀꯩ ꯍꯥꯏꯕ ꯀꯨꯝ ꯇꯥꯔꯦ ꯍꯥꯏꯔꯣ ꯀꯨꯝ ꯇꯝꯕ ꯀꯨꯝ ꯇꯝꯕ ꯀꯧꯕ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯕꯣ ꯆꯍꯤ ꯑꯃꯒꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯍꯥꯟꯕ ꯆꯍꯤ ꯀꯨꯝ ꯇꯝꯕ ꯍꯥꯏꯁꯤꯅꯤ ꯑꯣ ꯑꯗꯨꯒꯩꯗꯤ ꯀꯩ ꯍꯥꯏꯗꯣꯏꯕ ꯀꯔꯤꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯣꯡ ꯆꯨ ꯋꯥꯛꯆꯤꯡꯗ ꯀꯨꯝ ꯇꯝꯃꯤ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯀꯨꯝ ꯇꯝꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯍꯥꯟꯕ ꯅꯣꯡ ꯈꯣꯡꯕꯁꯦ ꯋꯥꯛꯆꯤꯡ ꯊꯥꯗ ꯑꯣ ꯑꯗꯨꯅ ꯁꯟꯗꯣꯡꯗꯒꯤ ꯀꯨꯝ ꯇꯝꯕꯅꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯣꯡꯉꯤꯕꯗꯣ ꯁꯟꯗꯣꯡꯗꯒꯤ ꯁꯟꯗꯣꯡꯗ ꯀꯨꯝ ꯇꯝꯃꯕꯗꯤ ꯅꯣꯡꯁꯤ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯩ ꯑꯣ ꯃꯥꯅꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯁꯤꯒꯤ ꯑꯣꯏꯅ ꯆꯍꯤꯁꯤꯃꯒꯤ ꯁꯟꯗꯣꯡꯗ ꯂꯣꯏ ꯇꯧꯕꯤꯗꯣ ꯎꯝ ꯁꯟꯗꯣꯡ ꯍꯥꯏꯁꯦ ꯀꯥꯏꯗꯅꯣ ꯁꯟꯗꯣꯡ ꯁꯅꯥꯃꯍꯤ ꯂꯩꯕ ꯃꯥꯏꯀꯩꯗꯣ ꯁꯟꯗꯣꯡ ꯀꯧꯏ ꯑꯣ ꯁꯅꯥꯃꯍꯤ ꯃꯣꯏꯔꯥꯡ ꯂꯥꯏꯖꯤ ꯀꯧꯏ ꯑꯗꯨꯏ ꯃꯃꯤꯡ ꯁꯅꯥꯃꯍꯤ ꯂꯩꯕ ꯃꯥꯏꯀꯩꯗꯣ ꯁꯟꯗꯣꯡ ꯀꯧꯋꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯣꯏꯔꯥꯡ ꯂꯥꯏꯖꯤ ꯀꯧꯏ ꯎꯝ ꯑꯗꯨꯒꯗꯤ ꯑꯗꯨꯅꯤꯅꯦ ꯆꯍꯤ ꯑꯃꯒꯤ ꯀꯨꯝ ꯇꯝꯕꯅꯤꯅ ꯑꯗꯨꯗꯣ ꯅꯣꯡ ꯅꯨꯡꯁꯤꯠꯇꯤ ꯈꯔ ꯀꯜꯂꯅꯤ ꯑꯗꯣ ꯃꯤꯠ ꯅꯥꯎꯟ ꯁꯤꯡꯅ ꯂꯩꯕ ꯇꯥꯕꯅꯤ ꯍꯣꯏ ꯍꯣꯏ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤꯗꯤ ꯁꯝꯕꯜ ꯎ ꯋꯥ ꯕꯦꯔꯥ ꯇꯦꯛꯄ ꯈꯣꯠꯄ ꯈꯔ ꯆꯦꯛꯁꯤꯟꯅ ꯑꯗꯨꯒꯨꯝꯕꯗꯣ ꯄꯨꯟꯁꯤꯟ ꯆꯦꯛꯁꯤꯟ ꯐꯥꯖꯟꯅ ꯇꯥꯏ ꯇꯧꯕ ꯇꯥꯕ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯅꯣꯡꯁꯤꯠ ꯑꯃ ꯀꯟꯒꯗꯧꯔꯦ ꯍꯥꯏꯕ ꯀꯔꯝꯕ ꯃꯐꯝꯗ ꯀꯗꯥꯏꯗ ꯀꯟꯒꯗꯧꯔꯤꯕꯗꯨꯗꯤ ꯀꯅꯥꯅ ꯈꯪꯒꯅꯤꯗꯣ ꯍꯣꯏꯅꯦ ꯃꯥꯏ ꯃꯥꯏ ꯃꯇꯝꯗꯨꯒꯤ ꯅꯣꯡꯍꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯃꯐꯝ ꯃꯐꯝꯗ ꯃꯥ ꯐꯪꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅꯤ ꯅꯣꯡ ꯇꯝꯕ ꯑꯗꯨ ꯀꯨꯝꯁꯤꯗꯤ ꯅꯣꯡꯁꯦ ꯆꯍꯤꯁꯤꯒꯤ ꯌꯥꯝꯅ ꯉꯟꯅ ꯆꯨꯕ ꯍꯧꯔꯕꯅꯤꯅ ꯑꯗꯨꯗꯤ ꯈꯔꯗꯤ ꯂꯧꯎ ꯁꯤꯡꯎꯗ ꯑꯋꯥꯕ ꯅꯪꯒꯗꯧꯔꯤ ꯃꯔꯝꯗꯤ ꯈꯣꯔꯥꯟ ꯅꯍꯥꯟꯃꯨꯛ ꯆꯍꯤꯗꯨ ꯑꯗꯨꯝ ꯑꯋꯥꯕ ꯅꯪꯉꯤꯗꯨꯗꯤ ꯑꯗꯨꯅꯤ ꯑꯗꯨꯗꯨ ꯈꯣꯔꯥꯟ ꯍꯥꯏꯕꯗꯤ ꯏꯀꯪ ꯈꯔ ꯑꯣꯏꯒꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯋꯥꯕ ꯂꯧꯎ ꯁꯤꯡꯎꯗ ꯅꯪꯒꯗꯧꯔꯤ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯇꯝꯃꯤꯕ ꯂꯣꯏ ꯅꯥꯈꯤꯗ꯭ꯔꯦꯅꯦ ꯀꯣꯔꯣꯅꯥꯕꯨ ꯍꯥꯏꯕꯅꯦ ꯑꯗꯨꯗꯩꯗꯤ ꯅꯣꯡ ꯀꯟꯅ ꯈꯣꯡꯉꯤꯌꯦ ꯒꯨꯔꯨꯡ ꯒꯨꯗꯨꯡ ꯒꯥꯏ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯇꯧꯕꯕꯨꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯈꯪꯖꯔꯛꯄꯗꯗꯤ ꯁꯨꯃꯥꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃ ꯂꯣꯏꯔꯝꯗꯥꯏꯒꯤꯁꯦ ꯕꯣꯔꯣꯏ ꯋꯥꯛꯆꯤꯡ ꯍꯥꯏꯁꯤꯅꯤ ꯋꯥꯛꯆꯤꯡ ꯅꯠꯇꯦ ꯊꯥ ꯕꯣꯔꯣꯏ ꯈꯔ ꯈꯔ ꯃꯨꯜꯂꯛꯄꯩ ꯁ꯭ꯋꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧꯕꯅꯦꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯍꯟꯗꯛꯇꯤ ꯅꯨꯡꯁꯤꯠꯄꯨ ꯌꯥꯎꯗꯦꯅꯦ ꯅꯨꯡꯁꯤꯠ ꯁꯤꯠꯂꯒ ꯅꯣꯡ ꯆꯨꯕꯗ ꯑꯗꯩꯗꯤ ꯕꯣꯔꯣꯏ ꯀꯦꯟꯕ ꯈꯣꯠꯄ ꯌꯥꯝ ꯇꯧꯕꯅꯦꯕ ꯕꯣꯔꯣꯏ ꯃꯨꯟꯕ ꯍꯧꯔꯦꯗꯅ ꯃꯨꯊꯠꯂꯅꯤꯗ ꯁꯨꯝ ꯉꯥꯛꯇꯪ ꯊꯥꯔ ꯌꯦꯡꯉꯤꯅꯤꯁꯦ ꯍꯩ ꯇꯨꯝꯗ꯭ꯔꯤꯕ ꯏꯃꯥ ꯍꯌꯦꯡꯅ ꯂꯥꯏ ꯍꯔꯥꯎꯕ ꯃꯥꯂꯦꯝ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯂꯥꯛꯑꯦ ꯂꯥꯏꯛꯇ ꯊꯦꯡꯀ꯭ꯌꯨ ꯃꯥꯂꯦꯝ ꯇꯥꯗ ꯇꯦꯁ ꯏꯆꯟ ꯃꯥꯂꯦꯝ ꯑꯩꯅ ꯉꯁꯤ ꯇꯥꯗ ꯇꯦꯁ ꯍꯥꯏꯔ ꯇꯥꯗ ꯃꯈꯣꯟ ꯇꯥꯔꯤꯁꯦ ꯎꯗ꯭ꯔꯥ ꯉꯥꯃꯨꯅ ꯃꯤ ꯇꯝꯕ ꯑꯥ ꯍꯪꯉꯣꯏꯅ ꯀꯨꯝꯗꯝꯕ ꯑꯥ ꯉꯁꯤ ꯅꯨꯃꯤꯠ ꯌꯥꯏꯐꯔꯕ ꯁꯪꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯥ ꯁꯟꯗꯣꯡ ꯃꯥꯏꯀꯩꯗ ꯀꯨꯝ ꯇꯝꯃꯦ ꯅꯣꯡ ꯅꯨꯡꯁꯤꯠ ꯈꯔ ꯀꯟꯒꯗꯧꯔꯤ ꯁꯤꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯨ ꯑꯗꯨꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯋꯥꯔꯤ ꯃꯆꯦ ꯑꯃꯇ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣꯝꯈꯛ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯑꯗꯨꯅ ꯅꯣꯡꯖꯨꯁꯤ ꯉꯁꯤꯒꯤ ꯅꯣꯡ ꯉꯁꯤꯗꯤ ꯁꯅꯥꯃꯍꯤꯅ ꯂꯩꯕ ꯃꯥꯏꯀꯩ ꯃꯣꯏꯔꯥꯡ ꯂꯥꯏꯖꯤ ꯁꯟꯗꯣꯡ ꯍꯥꯏꯕꯗꯨꯗ ꯒꯤ ꯅꯣꯡꯁꯤ ꯍꯧꯔꯛꯄꯅꯤꯅ ꯁꯅꯥꯃꯍꯤꯅ ꯅꯣꯡꯄꯣꯡ ꯀꯣꯏꯔꯒ ꯊꯨꯡꯕ ꯃꯐꯝ ꯑꯗꯨꯅꯤ ꯁꯟꯗꯣꯡ ꯍꯥꯏꯁꯤꯗꯒꯤ ꯁꯅꯥꯃꯍꯤꯅ ꯍꯦꯛ ꯍꯧꯒꯠꯇꯅ ꯃꯥꯂꯦꯝ ꯅꯣꯡꯈꯣꯡ ꯇꯔꯦꯠꯂꯒ ꯍꯟꯅ ꯀꯣꯏꯈꯤꯕ ꯃꯐꯝꯗꯣ ꯑꯗꯨꯕꯨ ꯁꯦꯟꯗꯣꯡ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯟꯗꯣꯔꯛꯏ ꯍꯥꯏꯗꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯑꯗꯨꯗꯒꯤ ꯁꯟꯗꯣꯔꯛꯏꯅꯤ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯒꯤ ꯁꯟꯗꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯤ ꯁꯟꯗꯣꯔꯛꯏ ꯍꯥꯏꯅ ꯃꯥꯒꯤ ꯃꯐꯝ ꯁꯟꯗꯣꯡ ꯀꯧꯔꯤꯕꯁꯤꯅꯤ ꯊꯥꯒꯠꯆꯔꯤ ꯏꯕꯥꯏ ꯃꯥꯂꯦꯝꯅ ꯊꯥꯒꯠꯆꯔꯤ ꯏꯕꯥꯏ ꯍꯥꯏꯌꯦ ꯌꯥꯏꯐꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯁꯤ ꯌꯥꯏꯐꯕ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯅꯤꯡꯊꯧꯗ ꯆꯪꯖꯕ ꯅꯠꯇꯅ ꯄꯥꯝꯕꯩ ꯂꯩꯇꯦ ꯃꯁꯤꯒꯤ ꯂꯥꯟꯒꯤ ꯂꯥꯜꯂꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ
ꯑꯃꯨꯛ ꯍꯥꯏꯒꯅꯤ. ꯀꯁꯥꯔ ꯅꯥꯎꯕ ꯅꯪ ꯁꯤ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯆꯨꯔꯤꯁꯤꯒ ꯑꯗꯨꯅꯤꯅꯦ. ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡ ꯇꯨꯝꯑꯝꯗꯥꯏ ꯅꯣꯡ ꯆꯨꯕꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕ ꯇꯨꯝꯕ ꯅꯨꯡꯉꯥꯏꯗꯧ ꯑꯗꯨꯅ ꯃꯥꯜꯂꯦ. ꯉꯔꯥꯡꯗꯒꯤ ꯅꯣꯡ ꯆꯨꯕꯁꯤꯗ ꯑꯩꯅ ꯈꯜꯂꯛꯏꯕ ꯇꯨꯝꯕ ꯅꯨꯡꯉꯥꯏꯅꯦꯕ ꯍꯌꯦꯡ ꯑꯁꯤ ꯍꯧꯗꯣꯛꯇꯕꯤꯗ. ꯑꯁꯤ ꯂꯥꯟꯒꯤ ꯃꯤꯇꯩ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯆꯤꯡ ꯃꯅꯨꯡꯗ ꯀꯔꯝ ꯍꯥꯏꯅ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯁꯤꯁꯨ ꯊꯃꯣꯏꯗ ꯐꯥꯎꯔꯛꯏ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯤ. ꯑꯗꯨꯅ ꯅꯣꯡ ꯆꯤꯡ ꯆꯨꯔꯕꯗꯤ ꯑꯋꯥꯕ ꯃꯩꯇꯩꯕꯨ ꯑꯣꯏꯔꯁꯨ ꯅꯪꯗꯣꯔꯤ. ꯀꯨꯀꯤꯕꯨ ꯑꯣꯏꯔꯁꯨ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯑꯣꯏꯔꯝꯗꯣꯏꯁꯤ ꯌꯦꯡꯉꯨꯀꯣ. ꯑꯗꯨꯅꯤ ꯑꯗꯨꯅ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗ꯭ꯔꯦ. ꯑꯁꯤꯅ ꯑꯋꯥꯕꯁꯤ ꯂꯥꯟꯅꯤ ꯍꯥꯏꯅ ꯑꯅꯤꯃꯛ ꯇꯧꯅꯔꯤ. ꯁꯤ ꯅꯣꯡꯖꯨ ꯃꯔꯛꯁꯤꯗ ꯀꯔꯝ ꯍꯥꯏꯅꯅꯣ ꯑꯗꯨꯅꯦ ꯏꯪꯕꯒꯤ ꯆꯍꯤ ꯂꯣꯏꯔꯛꯄꯒꯤ ꯅꯤꯡꯊꯝꯊꯥ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯔꯣꯏꯕꯤ ꯏꯪꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯐꯤꯕꯝꯁꯤꯗ ꯃꯌꯥꯝꯁꯤꯗ ꯌꯥꯝ ꯂꯩ ꯍꯣꯏ ꯍꯣꯏ. ꯑꯗꯨꯅꯤ ꯃꯌꯥꯝ ꯇꯥꯕꯤꯔꯤꯗꯅ ꯂꯥꯏꯞꯗ ꯑꯐꯕ ꯊꯦꯡꯛ ꯌꯨ. ꯋꯥꯍꯩ ꯑꯐꯕ ꯋꯥꯔꯤ ꯇꯥꯕꯁꯤ ꯇꯥꯁꯟꯕꯤꯕ ꯏꯕꯥꯏ ꯐꯩ. ꯃꯇꯝꯒꯤ ꯈꯣꯡꯂꯩꯅꯤ ꯈꯨꯃꯟ ꯂꯥꯡꯒꯣꯜ ꯂꯝꯗꯥꯏ ꯌꯧꯔꯛꯄꯒꯤꯅꯤ ꯃꯄꯨꯒꯤ ꯆꯥꯡꯌꯦꯡꯅꯤ ꯍꯥꯏꯕ ꯇꯧꯔꯤꯁꯦ. ꯍꯥꯏꯔꯣꯗꯅ ꯅꯪꯁꯨ ꯀꯩ ꯍꯥꯏꯗꯧ ꯀꯔꯤ ꯍꯥꯏꯒꯅꯤ ꯊꯃꯣꯏꯗ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯆꯪꯖꯕ ꯅꯠꯇꯅ ꯄꯥꯝꯕꯩ ꯂꯩꯇꯦ. ꯑꯩꯈꯣꯏꯗꯤ ꯌꯥꯎꯔꯨꯕꯁꯨ ꯉꯝꯗꯦ ꯂꯝꯗꯝ ꯂꯥꯞꯅꯒ ꯂꯩꯕꯅꯤ. ꯏꯃꯤꯠꯅꯁꯨ ꯎꯖꯕ ꯐꯪꯖꯗꯦ ꯚꯤꯗꯤꯑꯣꯗ ꯈꯔ ꯎꯔꯤꯕꯈꯛ ꯅꯠꯇꯅ. ꯑꯗꯨꯅ ꯃꯤꯇꯩ ꯂꯩꯕꯥꯛꯀꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡꯗꯤ ꯑꯩꯈꯣꯏꯗꯤ ꯃꯤꯇꯩ ꯂꯩꯕꯥꯛ ꯂꯩꯕꯒꯤ ꯑꯩꯈꯣই ꯃꯤꯇꯩ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯉꯝꯂꯤꯕꯅꯤ. ꯃꯤꯇꯩ ꯂꯩꯕꯥꯛ ꯂꯩꯇ꯭ꯔꯗꯤ ꯃꯤꯇꯩ ꯍꯥꯏꯕꯁꯦ ꯂꯩꯇ꯭ꯔꯦ. ꯑꯗꯨꯅ ꯃꯤꯇꯩ ꯂꯩꯕꯥꯛꯁꯤꯗꯤ ꯂꯦꯡꯕ ꯌꯥꯗꯦ. ꯑꯁꯤꯗꯤ ꯉꯥꯛꯇꯕ ꯌꯥꯗꯦ. ꯇꯥꯗ ꯇꯦꯁ ꯌꯦꯟꯗꯦꯝ ꯃꯄꯥꯜ ꯁꯥꯈ꯭ꯔꯦ ꯂꯥꯡꯒꯣꯜ ꯂꯪꯗꯥꯏ ꯍꯧꯔꯛꯑꯦ. ꯌꯦꯟꯗꯦꯝꯁꯦ ꯃꯄꯥꯟ ꯁꯥꯟꯅꯕ꯭ꯔꯅꯦ ꯌꯦꯟꯗꯦꯝ ꯃꯄꯥꯟ ꯁꯥꯔꯗꯤ ꯑꯩ ꯎꯖꯗ꯭ꯔꯤ ꯍꯦ ꯌꯦꯟꯗꯦꯝ ꯃꯄꯥꯟ ꯁꯥꯕꯁꯤꯕꯣ. ꯄꯪꯅ ꯁꯥꯈꯤꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯁꯤꯕꯣ. ꯑꯗꯨꯅꯤ ꯄꯥꯡꯈꯣꯛꯇꯅꯦ ꯑꯩꯅ ꯎꯖꯔꯤꯁꯦ ꯃꯄꯥꯟ ꯁꯥꯕ. ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯨꯀꯤꯒꯤ ꯏꯁꯨꯁꯤꯅ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯁꯦ ꯂꯣꯏꯔꯒꯗꯤ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯃ ꯇꯪꯗꯥꯡꯕ ꯑꯃ ꯂꯥꯛꯀꯅꯤ. ꯑꯗꯨꯅ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯂꯥꯟꯁꯦ ꯂꯦꯞꯄꯣꯏꯗꯧꯔꯤ. ꯀꯌꯥꯝ ꯌꯥꯝꯅ ꯑꯋꯥꯕ ꯅꯪꯉꯤꯅꯣ ꯃꯤꯇꯩꯁꯨ ꯀꯨꯀꯤꯁꯨ ꯖꯩꯇꯩ ꯄꯨꯝꯅꯃꯛ. ꯍꯜꯂꯣ. ꯃꯥꯅ ꯏꯕꯥꯏ ꯅꯨꯃꯤꯠ ꯊꯥꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯥꯂꯦꯝꯗꯒꯤ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜ ꯇꯨꯝꯅꯔꯕ꯭ꯔꯣ ꯃꯌꯥꯝ. ꯇꯨꯝꯗ꯭ꯔꯤꯌꯦ ꯇꯨꯝꯃꯒꯦꯅ ꯁꯨꯝ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯈꯖꯥꯏ ꯇꯣꯡꯕꯤꯗꯣ ꯏꯇꯥ ꯈꯖꯥꯏ ꯃꯆꯦꯝ ꯇꯣꯡꯕꯤ ꯂꯩꯔꯤꯕꯗꯣ ꯑꯗꯨ ꯇꯧꯔꯒ ꯁꯨꯝ ꯂꯩꯖꯔꯝꯕꯅꯦꯕ. ꯑꯗꯨꯗꯩ ꯁꯨꯝ ꯍꯤꯞꯄꯝꯕꯗꯒꯤ ꯂꯩꯔꯝꯕꯗꯒꯤ ꯅꯣꯡꯁꯦ ꯒꯪ ꯈꯣꯡꯖꯤꯜꯂꯛꯄꯗ ꯍꯦꯛꯇ ꯑꯩꯅ ꯁꯨꯝ ꯇꯧꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯩ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯈꯖꯥꯏ ꯇꯨꯝꯕꯤꯗꯣ ꯏꯇꯥꯥꯗꯤ ꯇꯧꯔꯕꯣ ꯉꯁꯤꯗꯤ. ꯑꯅꯤꯃꯥ ꯂꯥꯏꯛ ꯗꯟ ꯆꯦ ꯑꯅꯤꯃꯥ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ. ꯑꯗꯩꯗꯤ ꯍꯥꯏ ꯀꯩꯁꯥꯝ ꯏꯇꯥ ꯀꯩꯁꯥꯝꯕꯨ ꯑꯣꯅꯤꯃꯥꯅ ꯍꯥꯏ ꯀꯩꯁꯥꯝ ꯍꯥꯏꯔꯦ. ꯐꯥꯔꯃꯔꯅ ꯍꯥꯏꯕ ꯀꯩꯁꯥꯝ ꯇꯨꯝꯗ꯭ꯔꯤ ꯃꯤꯠ ꯅꯥꯝꯃꯗꯤ ꯇꯨꯝꯂꯦ. ꯃꯤꯠ ꯅꯥꯝꯃꯗꯤ ꯇꯨꯝꯂꯦ ꯅꯥꯝꯃꯗꯤ ꯄꯥꯡꯉꯤꯀꯣ. ꯀꯩꯁꯥꯝꯅ ꯍꯥꯏꯕ ꯑꯩꯁꯨ ꯈꯖꯥꯏ ꯇꯣꯡꯕꯤꯅꯤ. ꯅꯣꯡꯉꯥꯜꯂꯛꯄꯗꯩꯗꯤ ꯑꯃꯨꯛ ꯈꯖꯥꯏ ꯄꯣꯝ ꯂꯩꯔꯝꯕ ꯈꯖꯥꯏ ꯇꯣꯡꯉꯨ ꯍꯥꯏꯕꯕꯨ. ꯈꯖꯥꯏ ꯇꯨꯡꯕꯤ ꯇꯧꯗ꯭ꯔꯗꯤ ꯇꯨꯝꯕꯒ ꯌꯥꯄꯣꯟꯇꯦ ꯍꯣꯏ ꯇꯧꯔꯤꯌꯦ. ꯃꯥꯅ ꯑꯅꯤꯃꯥ ꯑꯅꯤ ꯑꯍꯨꯝ ꯇꯔꯨꯛ ꯑꯅꯤ ꯃꯔꯤ ꯅꯤꯄꯥꯜ ꯀꯩ ꯃꯇꯥꯡꯅꯣꯅꯦ ꯑꯅꯤꯃꯥ ꯑꯅꯤ ꯑꯍꯨꯝ ꯇꯔꯨꯛ ꯑꯅꯤ ꯃꯔꯤ ꯅꯤꯄꯥꯜ ꯅꯈꯣꯏꯅꯦ ꯖꯨꯡꯁꯤ ꯂꯣꯡꯀꯨꯃꯥꯔ ꯍꯥꯏ ꯖꯨꯡꯁꯤ ꯂꯣꯡꯀꯨꯃꯥꯔ ꯑꯗꯨꯗꯒꯤ ꯍꯦꯜꯂꯣ ꯉꯥꯡꯉꯨ ꯃꯅꯤꯃꯥꯅ ꯍꯥꯏ ꯐꯥꯔꯃꯔ ꯑꯗꯨꯗꯩꯗꯤ ꯐꯥꯔꯃꯔꯅ ꯍꯥꯏꯕ ꯑꯅꯤꯃꯥ ꯖꯨꯟꯁꯤ ꯂꯣꯡꯀꯨꯃꯥꯔ ꯖꯨꯟꯁꯤ ꯀꯨꯃꯥꯔ ꯀꯩ ꯂꯣꯏꯅꯣ ꯅꯣꯛꯄ ꯈꯖꯥꯏ ꯇꯣꯡꯕꯤ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯣ. ꯈꯖꯥꯏ ꯇꯣꯡꯕꯤ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥꯕ ꯈꯖꯥꯏꯗ ꯄꯣꯠ ꯑꯃ ꯍꯥꯞꯆꯤꯟꯕꯤꯗꯣ. ꯑꯗꯩꯗꯤ
ꯏꯆꯥ ꯆꯥꯛ ꯂꯩꯁꯥꯝꯅ ꯊꯣꯡꯕꯩ ꯀꯊꯥ ꯍꯥꯏꯕ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯈꯖꯥꯏ ꯊꯣꯡꯕꯤꯒꯤ ꯇꯣꯛꯄ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯣꯛꯄ ꯌꯥꯗꯦ ꯄꯨꯡꯂꯣꯏ ꯂꯣꯏꯊꯣꯛꯈ꯭ꯔꯁꯨꯅꯦ ꯑꯈꯨꯏꯕꯤ ꯑꯣꯏꯒꯦꯔꯥ ꯑꯀꯣꯞꯄꯤ ꯑꯣꯏꯒꯦꯔꯥ ꯃꯅꯥ ꯑꯃ ꯌꯣꯝꯁꯤꯜꯂꯗꯤ ꯑꯗꯨꯝ ꯇꯣꯡꯍꯜꯂꯦ ꯒꯪꯒꯥꯔꯥꯅꯤ ꯃꯌꯥꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯄꯨꯡ 10 ꯍꯦꯜꯂꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯌꯥꯔꯦ ꯒꯪꯒꯥꯔꯥꯅꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯂꯥꯛꯄꯤꯕꯒꯤ ꯑꯗꯩ ꯐꯥꯔꯃꯥꯟ ꯍꯥꯏꯕ ꯌꯥꯏ ꯀ꯭ꯋꯥ ꯎꯝꯕ ꯍꯦꯛ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯁꯤꯀ꯭ꯔꯦꯠ ꯄꯣꯠꯅꯤ ꯁꯤ ꯄꯣꯠꯁꯤꯕꯨ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯌꯥꯝ ꯑꯗꯨꯒꯩꯗꯤ ꯆꯨꯁꯟꯕ ꯑꯗꯩꯗꯤ ꯑꯌꯥ ꯒꯪꯒꯔꯥꯅꯤ ꯆꯥꯛ ꯎꯅꯔꯕꯣ ꯍꯥꯏꯕ꯭ꯔꯥ ꯎꯅꯔꯝꯃꯅꯤꯗ ꯉꯁꯥꯏꯅ ꯎꯅꯗꯅ ꯑꯣꯟꯒꯦ ꯇꯧꯔꯝꯃꯅꯤ ꯄ꯭ꯔꯌꯥꯛ ꯄ꯭ꯔꯁꯥꯏ speak in English or in Hindi. Thank you, Prayak Prasad, for coming my live stream. Hello, where from you come? ꯀꯩꯁꯥꯝꯅ ꯍꯥꯏꯕ ꯁꯛꯁꯨ ꯎꯠꯂꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯏꯇꯥ ꯁꯛꯁꯦ ꯎꯠꯂꯨꯕ ꯀꯤꯖꯩꯅꯦ ꯉꯁꯥꯏ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯉꯁꯤꯒꯤ ꯃꯤꯡꯁꯦꯟ ꯐꯥꯎ ꯍꯦꯛ ꯌꯦꯡꯗ꯭ꯔꯤ ꯑꯩ ꯁꯝ ꯐꯥꯎꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯍꯧꯖꯤꯛꯀꯤ ꯎꯠꯁꯜꯂꯨꯔꯗꯤ ꯚꯨꯠ ꯃꯥꯜꯂ ꯂꯩꯔꯝꯃꯅꯤ ꯃꯌꯥꯝꯅ ꯈꯪꯅ ꯇꯣꯛꯀꯅꯤ ꯍꯥꯏꯃꯤ ꯑꯗꯩ ꯒꯪꯒꯥꯔꯥꯅꯤꯅ ꯍꯥꯏꯕ ꯐꯥꯔꯃꯔ ꯍꯣꯏ ꯆꯥꯔꯦ ꯍꯥꯏꯕ ꯍꯤꯞꯄꯤ ꯗꯤꯄꯤ ꯍꯥꯏ ꯍꯤꯞꯄꯤ ꯗꯤꯄꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ coming my live stream. Thank you. Please like and subscribe. Like. ꯑꯗꯨꯗꯩꯗꯤ ꯐꯔꯃꯟ ꯍꯥꯏꯕ ꯏꯕꯥꯏ ꯃꯁꯛ ꯌꯦꯡꯁꯤ ꯇꯥꯗ ꯇꯦꯁ ꯏꯕꯥꯏꯁꯦ ꯇꯥꯔꯝꯗꯥꯏꯒꯤ ꯊꯥꯖꯅ ꯃꯨꯅ ꯃꯨꯅ ꯌꯦꯡꯂꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯦꯜꯂꯕꯣꯏ ꯄꯥꯝꯃꯨꯏ ꯄꯥꯝꯃꯨꯏ ꯁꯣꯟꯅꯂꯦ ꯈꯥꯉꯨꯊꯛꯀꯤ ꯁꯤꯡꯒꯥꯔꯦ ꯑꯗꯨ ꯇꯥꯔꯦ ꯑꯗꯨꯗꯒꯩꯗꯤ ꯔꯥꯃꯦꯁꯣꯔꯅ ꯈꯖꯥꯏ ꯇꯣꯡꯕꯤ ꯇꯧꯕꯗ ꯇꯨꯡꯒꯤꯗꯅ ꯐꯨꯟꯅꯤꯀꯣ ꯐꯨꯜꯂꯣꯏ ꯐꯨꯜꯂꯣꯏ ꯔꯥꯃꯦꯁꯣꯔ ꯈꯖꯥꯏ ꯇꯨꯡꯕꯤꯁꯦ ꯉꯁꯥꯏꯗꯒꯤ ꯇꯧꯕꯗ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯃꯨꯛꯀꯁꯨ ꯉꯥꯏꯍꯥꯛꯇꯪ ꯍꯧꯒꯠꯂꯒ ꯇꯣꯡꯈꯤꯗꯣꯏꯅꯤ ꯑꯗꯨꯗꯒꯩꯗꯤ ꯄ꯭ꯔꯌꯥꯛ ꯄ꯭ꯔꯁꯥꯗ ꯍꯥꯏ Prayak Prasai, where from you, please? Where are you from? I'm from Assam. Farman haiba hi Rameshwara. Adaydi Prayak haiba where are you from? Assam, Assam. Makana ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯤꯔꯦ ꯑꯩ ꯌꯨꯇꯨꯞꯁꯦ ꯂꯣꯏ ꯇꯣꯛꯑꯅꯤ ꯑꯩ ꯏꯁꯩꯒꯤ ꯆꯦꯅꯦꯜ ꯑꯣꯏꯅ ꯇꯧꯔꯅꯤꯕꯣ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯉꯁꯤꯁꯦ ꯊꯋꯥꯏꯒꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯗꯒꯤꯗꯤ ꯐꯥꯔꯃꯔꯅ ꯍꯥꯏꯕ ꯋꯥꯎ ꯈꯣꯟꯖꯦꯜ ꯐꯩ ꯑꯣꯖꯥ ꯑꯣꯏꯅ ꯑꯣꯏꯕ ꯌꯥꯏꯔꯣ ꯑꯁ ꯅꯤꯔꯦ ꯒꯥꯔꯦ ꯅꯤꯔꯦ ꯁꯥ ꯄꯥꯃꯒꯔꯦ ꯅꯤꯔꯦ ꯁꯥ ꯇꯥꯔꯦꯍꯦ ꯁꯩꯇ ꯑꯣꯏꯕ ꯑꯗꯨꯗꯒꯤꯗꯤ ꯋꯥꯎ ꯑꯗꯨꯗꯩꯗꯤ ꯒꯪꯒꯥꯔꯥꯅꯤ ꯍꯥꯏꯕ ꯏꯁꯩ ꯐꯖꯩ ꯐꯖꯕ꯭ꯔꯥ ꯑꯩꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯥꯏꯝ ꯄꯥꯁ ꯏꯁꯩꯅꯦꯕ ꯋꯥꯔꯤꯁꯦ प्रयाग पसंद है देन स्पीक इन हिंदी क्या बोलूँ प्रयाग पसाय आप कहाँ से हो बोलिए ना कहाँ से हो प्रयाग पसाय प्लीज सब्सक्राइब एंड सपोर्ट like subscribe my channel अरेदी फरमान हाइबा प्राया I am from YouTube house farmers real life is from YouTube house मांगरे काय चखरा बखंगे रखो करम तौरे कदम करी आई एम फ्रॉम अदर प्रयाग ना प्रयाग पसाई ना क्या ना आप कहाँ से हो वो तो बोलिए आई डोंट नो what are you saying I am saying that where from you coming where you living अंजुगा ऐसु लागले अंजुसु लागले thank you अंजु लागले
अदैदी फरमान हाइबा प्रयाग जी ओ दार्जिलिंग है तो आप क्या बंगाली है क्या आपने की बंगाली আমি বলেন আপনি কি বেঙ্গলি দার্জিলিংয়ে তো অনেক বেঙ্গলি আছে সেই জন্য আমি বলছি গ্রামেশন হাইবা ফার্মার্স সাইনা হারে সামনে হাইবা ꯂꯩꯔꯝꯃꯤ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯁꯤꯗꯤ ꯃꯤꯇꯩ ꯄꯤꯇꯥꯕ ꯏꯁꯩꯅꯤ ꯃꯇꯝ ꯑꯃꯗ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯝꯃꯤ ꯁꯤ ꯌꯥꯗꯦꯍꯦ ꯑꯩ ꯏꯅꯥꯛꯇ ꯉꯁꯤ ꯅꯨꯄꯥ ꯂꯩ ꯑꯗꯨꯅ ꯁꯤꯁꯦ ꯁꯛꯄ ꯌꯥꯗꯕ ꯌꯥꯝꯅꯁꯨ ꯐꯖꯕ ꯏꯁꯩꯅꯦꯕ ꯊꯦꯡꯀ꯭ꯌꯨ ꯏꯇꯥ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯅꯤꯡꯁꯤꯡꯉꯛꯄꯒꯤ ꯑꯗꯨꯒꯩꯗꯤ ꯀꯁꯥꯔꯒꯤ ꯑꯟꯖꯨ ꯍꯥꯏꯅ ꯃꯈꯣꯏ ꯐꯔꯃꯥꯟꯅ ꯀꯧꯔꯛꯏꯌꯦ ꯑꯟꯖꯨꯅ ꯍꯥꯏꯕ ꯀꯩꯁꯥꯝ ꯍꯥꯏ ꯑꯗꯨꯗꯩ ꯄ꯭ꯔꯌꯥꯛꯅ ꯍꯥꯏꯕ ꯗꯥꯔꯖꯤꯂꯤꯡ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏ ꯂꯩꯔꯦ ꯑꯗꯨꯒꯩꯗꯤ ꯐꯔꯃꯥꯟꯅ ꯍꯥꯏꯕ अच्छा जी ज्वाइन कीजिए प्रयागना नेपाल ओ नेपाली थैंक यू प्रयाग जी दार्जिलिंग दरी नेपाली रिबी चुम्मिनी थैंक यू अदुगे अंजुना हाइबा कई हिंजांग चागे सिस्टर कई कनोनी ने कंदला थोंगी खंगब्रा कंदला यम हावी अदुगे कसार नावबा साविरो सागुनको याजी हंगेको अदुगे अंजुना हाइबा हा कैसामना हाइबा इबाइना काउथरकनी काइनबे इसाई सकलुनुको टेस अदुनियबा ꯑꯩꯅꯗꯤ ꯁꯛꯎꯕꯗꯒꯤ ꯃꯃꯥꯏꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯂꯩꯊꯣꯛꯇꯅ ꯀꯩꯅꯣ ꯀꯥꯟꯅꯗꯣꯏꯕ ꯂꯩꯊꯣꯛꯅꯤꯡꯉ ꯂꯩꯊꯣꯛꯆꯁꯅꯨ प्रयाग पर्सन नाइस भॉइस बाय थैंक यू फरमान हाइबा तादा टेस ꯑꯩ ꯐꯔꯃꯥꯟꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯂꯝ ꯈꯨꯗꯤꯡ ꯌꯧꯔꯨꯔꯦ ꯀꯔꯝ ꯄꯤꯌꯨ ꯑꯩꯉꯣꯟꯗ ꯁꯨꯞꯀꯅꯦ ꯁꯟꯗꯦꯁꯅ ꯏꯪ ꯑꯗꯨ ꯀꯪꯉꯕ ꯏꯕꯥꯏꯅ ꯉꯥꯡꯗ ꯇꯧꯖꯔꯛꯀꯅꯤ 이봐이 ꯅꯪ ꯑꯩꯉꯣꯟꯗ ꯆꯩꯕ꯭ꯔꯣ ꯍꯥꯏ 이봐이 ꯑꯩ ꯇꯨꯝꯃꯦ 예 tummi kay ꯑꯗꯨꯒꯒꯤ ꯆꯩꯗꯦ ꯏꯁꯩ ꯁꯛꯅꯤꯡꯉꯦ ꯁꯛꯎ ꯖꯒꯣꯏ ꯁꯥꯅꯤꯡꯉꯦ ꯁꯥꯎ ꯏꯕꯦꯝꯃ ꯀꯩ ꯃꯇꯥꯡꯅꯣ ꯁꯦ ꯅꯣꯏ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯍꯥꯏꯗꯨꯅꯤ ꯃꯥꯏꯕꯗꯣ ꯔꯥꯃꯦꯁꯣꯔꯅ ꯏꯕꯥꯏꯅ ꯉꯥꯡꯂꯗꯤ ꯇꯧꯖꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗ ꯑꯟꯖꯨꯅ ꯍꯥꯏꯕ ꯑꯃꯨꯛ ꯐꯪꯅꯔꯦ ꯐꯥꯔꯃꯔ ꯍꯥꯏꯕ ꯑꯣ ꯑꯗꯨꯒꯩꯗꯤ ꯑꯩꯁꯦ ꯉꯁꯤ ꯏꯆꯥꯅꯨꯄꯥꯁꯦ ꯈꯔ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯄꯨꯡꯈꯥꯏꯃꯨꯛ ꯃꯃꯥꯡꯗ ꯑꯗꯨꯅ ꯋꯥꯏ ꯁꯪꯉꯦ ꯁꯨꯝ ꯇꯧꯔ ꯌꯦꯡꯉꯤꯅꯦ ꯔꯥꯃꯦꯁꯣꯔ ꯍꯥꯏ ꯑꯟꯖꯨꯅ ꯍꯥꯏꯕ ꯔꯥꯃꯦꯁꯣꯔ ꯑꯩ ꯍꯥꯏ ꯇꯨꯝꯃꯒꯦ ꯑꯗꯨꯒꯩꯗꯤ ꯐꯔꯃꯥꯟ ꯍꯥꯏꯕ ꯏꯁꯩꯅ ꯑꯩꯅ ꯁꯛꯂꯒ ꯏꯕꯥꯏꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯕꯥꯏꯅ ꯀꯗꯥꯏꯅꯣ ꯏꯕꯥꯏꯅ ꯁꯥꯎꯅꯤꯡꯕ ꯀꯌꯥꯗꯨ ꯁꯥꯎꯖꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯇꯦꯁꯅ ꯁꯛꯆꯕ ꯏꯁꯩꯗ ꯍꯧꯖꯤꯛꯇ ꯑꯩꯅ ꯃꯤ ꯈ꯭ꯋꯥꯏꯁꯨ ꯃꯣꯏꯒꯤ ꯔꯤꯜ ꯐꯤꯜ ꯑꯗꯨ ꯌꯥꯝ ꯇꯧꯋꯦꯅ ꯑꯩꯅꯕ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯇꯧꯔ ꯌꯦꯡꯁꯤꯅꯦ ꯀꯥꯏꯅ ꯀꯩꯅꯣꯗ ꯊꯥꯔꯒ ꯌꯦꯡꯉꯤꯕ ꯑꯄꯅꯦ प्यार के सपने सच हुए ꯇꯧꯁꯦ ꯆꯪꯉꯕꯨ ꯑꯃꯨꯛꯇꯪꯕꯨ ꯍꯦꯛ ꯅꯣꯛꯎ ꯌꯥꯗꯦ ꯃꯆꯤꯟꯗꯣ ꯅꯣꯛꯁꯨ ꯅꯣꯛꯇꯦ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄ ꯂꯩ ꯑꯗꯨꯗꯤ ꯑꯣꯏꯔꯔꯣꯏꯅ ꯇꯣꯛꯑꯦ ꯑꯗꯩꯗꯤ ꯔꯥꯃꯦꯁꯣꯔꯅ ꯍꯥꯏꯕ 이바이 ꯁꯥꯎꯔꯦꯀꯣ ꯁꯥꯎꯔꯕꯣ 이바이 ꯀꯗꯥꯏ ꯁꯥꯎꯕꯅꯣ ꯍꯧꯒꯠ ꯆꯠꯈ꯭ꯔꯦꯗ ꯁꯥꯎꯔꯤꯔ ꯁꯥꯎꯗ꯭ꯔꯤꯔ ꯐꯔꯃꯥꯟꯅ ꯍꯥꯏꯕ ꯀꯁꯥꯔ ꯂꯝꯒꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯁ ꯑꯗꯩꯗꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯎ ꯏꯁꯩ ꯊꯥꯗꯔꯤꯁꯤꯔꯣ ꯃꯌꯦꯛꯅꯤ ꯇꯦꯁ ꯀꯁꯥꯔ ꯀꯩꯅꯣꯁꯦ
ꯀꯁꯥꯔꯂꯪꯒꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯥꯏꯁꯦ ꯀꯁꯥꯔꯂꯪꯒꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯥꯏꯇꯥꯏꯅꯦ ꯅꯣꯡꯁꯤ ꯑꯃꯁꯨꯝ ꯀꯜꯂꯤꯅꯦ ꯍꯥꯏꯕ ꯑꯟꯖꯨ ꯍꯥꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯗꯩꯗꯤ ꯏꯇꯥ ꯀꯩꯁꯥꯝꯅ ꯍꯥꯏꯕ ꯅꯦꯠ ꯌꯥꯗꯔꯦ ꯑꯩꯒꯤ ꯑꯣ ꯇꯧꯕꯅꯤꯕꯣ ꯉꯁꯤ ꯂꯣꯏꯔꯝꯗꯥꯏꯅꯤꯗꯅ ꯅꯣꯡꯃꯒꯤ ꯑꯩꯗꯤ ꯉꯁꯥꯏꯅ ꯂꯣꯏꯈ꯭ꯔꯄꯣꯠꯅꯤꯗ ꯀꯩꯅꯣꯁꯨ ꯂꯨꯄꯥ ꯃꯣꯏ ꯀꯔꯤꯕ ꯂꯣꯏꯊꯣꯛꯈꯤꯅ ꯂꯨꯄꯥ 18ꯂ 19 ꯍꯥꯞꯄꯗꯣ ꯇꯔꯥꯃꯥꯄꯜ 18 ꯍꯥꯞꯄꯦ 18ꯗꯨ ꯑꯃꯨꯛ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤꯗꯩ ꯑꯃꯨꯛ ꯀꯣꯠꯂꯤꯅꯤ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯐꯥꯔꯃꯔꯅ ꯍꯥꯏꯕ ꯑꯗꯨꯝ ꯂꯩꯕꯥꯛꯀꯤ ꯄꯣꯠꯇꯨꯅ ꯑꯌꯦꯒ ꯀꯅꯥꯅ ꯔꯥꯃꯦꯁꯣꯔ ꯑꯟꯖꯨꯅ ꯍꯥꯏꯕ ꯀꯩꯁꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯟꯖꯨ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯣ ꯆꯦꯟꯅꯦꯜ ꯑꯆꯧꯕꯅꯤ ꯑꯩ ꯅꯪꯅ ꯀꯥꯏꯗ ꯀꯃꯦꯟ ꯄꯤꯔꯤꯅꯣ ꯑꯃ ꯊꯅꯝꯃ ꯂꯣꯏꯔꯦ ꯏꯇꯥ ꯀꯩꯁꯥꯝꯗ ꯑꯗꯨꯝ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯅꯤ ꯑꯟꯖꯨ ꯅꯪꯉꯣꯟꯗꯁꯨ ꯕ꯭ꯂꯨ ꯂꯩꯔꯤ ꯄꯣꯠꯅꯤ ꯀꯩꯁꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜ ꯐꯥꯔꯃꯔ ꯂꯤꯗꯔ ꯏꯕꯥꯏꯒꯤ ꯃꯃꯥꯏ ꯑꯣꯟꯊꯣꯛꯈꯤꯕꯗꯣ ꯏꯁꯩ ꯃꯌꯦꯛꯅꯤ ꯑꯣ